Imphal East District ki Manungda Leiriba Jingkhai Jing amasong Nomaijing Reserve Forest ke Mapham Singda mioi kharana hanjin Lanmei thabagi thabak chatharakli bathawong ase State Government na State Police sizinaraga Biyu haina Joint Forest Management Committee top awang laikai na lenga ki pungin jingsilakli Association asina thadorakpa cherol amana hai mamang thagi tang tara humdoi dagi kuntaruk phawbagi manungda Lanmei thabagi thodok mari rak thokre thawong ase mioi kharana atamnana mang tak hanana bahona bamale makhoi gi manungda yamlaba encroacher sing amade Lanmei thadoglaga sing yanana bahona ba mioina ayambane Housing Imphal East District Range Office ani Sawombung amade Kairao Range Office leire adubu subnetegista mapandage taramathoi khak leire aduga bid office amada mioi amani dage hena leitre masida lengakna ahenba meeting jangbaga loinana mai kanbagi mahuta Lanmei tharak tringaida Lanmei tharak tanana ba mangzaunana thabak lokhatpa mathautai masigi damak State Police yauna ngak senbagi thabak paikhatpa Jingol Singh asige akoibada ROP lehanba mathautai Jingol Singh asige akoibada Leiriba BGF outpost Singda Leiriba personnel Singh sizinarabade forest asik kanbada achouba mateng oigani haina JFMC asige maikaidage pandaba phongdorakle